Nongmeina panduna soklaba Kuki ahum RIMS ta layengba yaroi haiduna miyamna erang hourakkhre Konsakhul amasung Leilon Vaiphei gi lonnaba mafamda nongmei kapnakhre Kangpokpi district ki Saparmaina police station gi manung chanba Konsakhul amasung Leilon Vaiphei gi lonnaba mafam amada ngasi ayuk nakal ani gi marakta chawna khut thoknarakpadagi Leilon Vaiphei romda leiba Kuki ahum nongmei maruna panduna soklaba makoi ahum gi manungda ani gi phibam di luna leiri makoi ahum hena faba ana layeng gi mathok tarakpana maram oiduna masing yamlaba security force singna ngasi numit yungba Waida Lampel Pata Labor Regional Institute of Medical Sciences RIMS ta layeng nabu puraki nongmei maruna panduna soklaba makoi ahum adudi leima khongdagi Leilon Vaiphei chahi tara manga di maldingdagi Paugaulal Chongloi chahi tara nipal amasung Kangpokpidagi Leilon Vaiphei chahi tara mapalni tongan mafam ahum dagi miyoi ahum kamdowna Leilon Vaiphei amasung Konsakhul gi marakta nongmeina palaga sokibano haibasi miyamgi achoubo wahang oiri haukiban mit kharanigi mamangda nagaki miyoi taruk minungsi machet amati yaudana matup kaklaga hatki haibagi wahauduna maram oraga tampaklamda Kuki singbo layengba purakpasi manak adwaida leramba miyamna yaningkhide makoi sathina tamthiba kangbuni minungsi amata yauduba makoibo kamdowna tampakta layengba puraklibano haibadu wafamadu social media da thagatnaraktuna yamna thuna viral oiraki maikai kayadagi makoi ahum layengduna thamba yaroi haibo wafamsing social media da phongdoknarakpaga loinana masing yamlaba miyamna RIMS ta thomjinaraki pawsina makhatana hai anaba layengba lakpa miyoi kaya amasu masa natraga makoina mi puraklaga layengbagi thong adu lepthoklaga RIMS ki casualty mamangda protest tawba horki thuna yangna nagagi nupi amasung nupa kaya amasu RIMS ta thomjinarki asum masing yamkhalaktuna hospital da layengduna leirba Kuki gi miyoi ahum adugi punsida kudong thiningai oiba phibam ama mayoknarki masing yamlaba central forcing amasung Manipur police ki personnel sing RIMS ki campus ta thomjinarki Assam rifles ki CO fawo yauna mafam aduda laki miyam adu hankhina haibada yakhide maduna maram oraga casualty ki mamang maktada tear gas cell sing kapa horki pawsina makhatana hai police na yamdrabada tear gas cell mangarum kapki maduna maram oraga khongjang changsilamba miyam adu RIMS ki gate wangmada inthokpa ngamki adubo masing yamlaba nupa adu RIMS ki gate wangmada chaithoklaga leiki athubagi oina RIMS po safaba phibam amada thamnabagi dama khongjang changsinba lakpasing thingnanaba police na kudaki oiba check post semgalaki RIMS ki akoibada security forcing chaithoklaga leiki maram leitana RIMS ta changbusu yahankhidre adubo unkhatnabadi maikai adomda adum leiri ansamgi executive member TP dining na paumising da hai Kuki narco terrorist sing asibo kamdowna RIMS hospital da layeng naba puraklibano makoidi mafam sida layeng gadaba nate khwaidagi tamthiba mihat mipun chathaba minungsi machet amata yaudaba nagagi micham tarukpo matup kakpa ngamba makoidi RIMS ta layeng gadaba nate Assam rifles na makoibu purakpo oiragadi makoigi hospital da puraga adum layeng biu makoina maram oiraga ngasi Manipur da tangdu leitadaba thogdok sing thoglakpani RIMS po micham miyamgi layeng pham oina thamsi madu natana mihat pasing layeng laga thambadi chomloi haiki